Manipur lenga ki makhada lairiba hospital Singda Chatnariba Dr. Singgi roster system Athubada Muthatpa Darkar oi Dr. Kharana numit 15 Government Hospital thabak tawraga numit 15 amana mayumda potharaga Private Hospital thabak tawbagi chatnabi asi Muthatpa Darkar oi wafam asing asi United Committee Manipurna Directorate of Health Service amade National Health Mission ga khusam naduna More Town manungda nongmakangdana sandokliba Dengue case sing asi namthana ba satharapa kem kamari leinana paumi singa unaba amada United Committee Manipur gi President Joy Chandra Konthaujam na phongdokhibani mahangna makha taraduna Manipur lenga ki makhada More Hospital da Dr. Taramanga posting laibagi manungda hojek Dr. Mari khaktamak lairamba thengnarakhe ngasi UCM na More Town manungi mafam ahum da medical camp pangthokna ba haijarubada Dr. Mari khaktamak lairambana hospital dagi Dr. ahum satkhiba tarabadi hospital Dr. Wat kani haibadagi Dr. ama khaktamak sizinaduna camp hogdokhe posting na mafam amada taraga achau asang singna magi akomba mafam yenglaga utilize tawgi chatnabi asi sumuthatpiu thabakna amada tawraga tolopna amadagi chabgi chatnabi asiga loinana roster system asi health services singda leihandana ba Manipur lengak na muthatpiu haina appeal tokhe mahangna makha taraduna phongdokhibada More Town manungda nongmakangdana hengalakliba dengue case sing asi Muthatnaba District Malaria Department Technopolna thabak thorum kaya amai paikhalakli adubu community involvement yaudabana mai pakpadi ngamde More Town manungdagi dengue muthatnaba honabada malaria ge staff sing khaktana muthatpa ngamloi maramaduna miyamna support tawbina ba appeal tawkhe Loinana Manipur lengak na malaria department da thadari ba funding asi khara hengatpi duna athubada dengue asi muthatnaba ahen midyang sanghaningbagi mod su phongdokhe More Hospital da laiba doctor natraga nursing je More Hospital sigi maming da di tolop loba aduga makogi asosang kharana mai gi mafam da khudong chaba yenga utilize tawgi thabak asiju makhata na sathabi gno masina maram oiraga hospital sing se aikoi mayon chung da yamna wana mayon chung me More Hospital da aikoi na technology che kari habu mutamda aikoi doctor singi awapa nursing awapa hairiba laidibi sing se aikoi tasengna chaba chadaba aikoi hospital amada nurse masing suk laigadamni doctor masing suk laigadamni haibise government na thu matamda masi amukta di thambiyoba Manipur gi mafam puri makta doctor nurse ke awap lairibise atai section da wala lagasu anabagi medical gi line sida di awap lehen bigunoba masi yarga di government na thu matamda nurse doctor hafiraga miyang gi awap se kon biu haibido ngasi lengakta United Committee Manipur na afil tokse ngasi United Committee Manipur gi President ne lusingba timma loinana District Malaria Department Imphal West, Imphal East, Thoubal amadi Technopal na khusamna duna More Town manungi hainong mokhong lekai da leiba ima kondong lairembi harau bungdagi hauraga More Town manungi mafam kya da fogging kapkhi yumdagi kangkhal sing hidak langthak luthokhi amadi More Hospital da admit tawriba dengue patient singda kangkhal sing haktheng nana sangduna yenthoke thorum asiga mari leinana Technopal District Malaria Department ki District Malaria Officer Dr. Manibushan na phongdorakpada hojik More Town manungda mioi chani ga yangkhai mapan dengue positive oikre masigi manungda active case mioi nipan More Hospital da laikan duna lairi dengue asi More dagi muthatna honabada More praja miyang gi volunteer involvement darkar oi miyam na support tawbinaba khangalakle Gasi United Committee Manipur na Singgi dona National Health Mission Adedi Director Health Services amasung District ahum Imphal East, Imphal West, Thoubal loinan na punna lakiraga koi Technopal gi dengue koi thoi basi matiang pangbini na mayam na Singgi lakir basi yam nawaije koi gi Malaria Department gi yam kan hona jari fogging source reduction haidana gumyam changdana kangmasa hiraga kangmasa lem mafam do koina singdokpa adi tabak mayam sathari adubu adum case hingalak basi koi su kari torgadi hena phagadage khalli ado koina pamjabadi koi More gi miyam na department na tawi thabak sida matiang pangbiraga mayam na yumda leiba ising tungba kangmasa leiba ubo leiragadi ado sengtobu khatpa si thabak se mayam na matiang pangbiu